Do you believe in yourself? How much confidence do you have? Do you know your own capabilities? Nahak nasana nasabu kadai fawba thajabage. Nahak kadai fawba kari toba ngammi haiba khanglabra. Nahak na khudingmak maithiba piramlaga mangjil thana chengkhalakpa mikupdudani. Nahak na tawba ngamloidaba karisu leiroidoribasi. Sometimes willpower is better than skill. Karigumba kanda skill dagi willpower sina hena maru oirage. Muhammad Ali na hayaba skill dagi will na hena maru oy. Miyamna hangi laibak sin batumna skill hengatnaba koichi engineering skill development gidamak government sina hodaduna achochoba scheme kya thadaduna kanna honari aduga nangna skill maru oide will na hena maru oi haribasi karigin alina hai aihakna ring da changduna bout thinarakpa matamda aigi opponent aingonda lakcharakpa matam thindalakpa matamduda aigi skill duna maram moiragane aihakna tukibase haibadi aigi opponent na thindalam libase aigi skill duna ne adubu aigi will duna tatna hai ali amuktaga hawalo ali amuktaga hawalo one last chance wake off stand back masina tatna thongna ama oiduna aihakna hekta hawgale amadi aigi opponent do aihakna maithiba piba ngame masi punamak aigi manungda yauriba will power duna oithokhalibane thajaba haibasi yamna maroi lamdamsida nupina mapa lamda chatuna lairik tamba sana khotnabagi boiro leiba haibasi phattaba oigali haibagi thajanabi naha oiriba sana khotnabada professional oina chatningba kaya tokhiba yaudaba nate aduga lairik laisu makha tamdaduna mapangi hawa nungsit khangduna miching nasingduna thabak inkhang tawduna honaningba kaya amasu adumak tokhiba yaudaba nate icha nupi do chahi 15 suradi yum palallo hayeng chahi 30 yaukrabadi angang unabada bera kai asigumba thajanaba scientific proof laitaba wari kayane masi ababa thajanabi nate mi amagi life manghanbaga chap mane career thupchin mane masigi thajanabi sina maram oiraga mi oigadaba mingchat kaya porkadaba hawgalagliba naha nupi masa kaya gi career mangba yaukidaba nate positive belief amasung negative belief haibase munna khangbu mathau tai angang oiringaida lam hendanabani haiduna adu torabadi bhut ugani aduda chatladi bhut leibani bhut lakani asigumba mayam sina angang dugi mind da negative belief amakhak leikigane asigumba angang sina charoklaga mirak mission thi oigali stage performance watgani yamna ikai thigale all the success stories in the world and all the stories of great failures it was ability to stand back in tough time that makes them successful Pritibisida ladiba mai pakrabasingi wari mai thikrabasingi wari punamak sa siraba matamda amuk hanna leprabaduni makoibu mai pahankribasi masigi stand back ability sa kadai digi lai na nasana nasabu thajaba haibadudagi oiragi thajaba haibasinani khudingmak ngamgadoribase khudingmak mai thigadoribase Thailand gi nupi singna wagi machin tumba sai singna masada thille masi uraga nahakna haigani masi torture tobani adubo makoina hai no masina aikhoibu ishona chanbigadoribani ishada leramba pap khudingmak kokbigadoribani masi nangi belief system duna oithoglibani Eastern India da nupi singna durga gi saklo loduna firework achakbom koila mathakta chatle masisu nahakna haigani torture ne adubo makoina hai nati masina aikhoibu durga imana chanbigadoribani pap khudingmak kokbigadoribani belief system duni thajaba haibaduna anaba akiba maisha pumba hakchangda phawdribani phatraba terrorist kharana ishorgi mingda pikliba angangsingbu nomaina kaptun hale mase aina nangna ngamgadaba nati adubu makhoi ngame yamna comfortably angangsinggi thawai do lobu ngame belief system duni masina aikhoibu ishorna chanbigadoribani haibagi thajabadunani khudingmak ngamlibase mi khudingmak karigumba ma hekta tongnanabagi thawna adu leigani belief system dunani belief system sinani Mandela chahi 13 jail da phamduna leiba ngamki belief system dunani sir without any salary jail leike Lincoln Gandhi Mandela Teresa prithvi da maming leraba mai paklaba miyoi makoi da powerful belief system ama leike samu masado yot ki achobu chain amana pulle ngausinrakma matamadu da yot ki chain adu ning tamna chatningbagi mayaina thadatna bo hone yamna kanna hone adubu mangaksam I thokba makai chingbadu thadatpa ngamde charoklama matamdadi yotli natrabasu icham chamba thori mahakna thadatna bo honabada irai laina talagadaba amana hekta punma matamdasu adumak yakre chingduna thadatna ba amuk phawbo honarudre maramdi mahakna pinglangai thadatpa ngamde haibagi thajabaduna makokta laikibane belief system duni sir belief system is very powerful tomba nangna nari badugi yamana thoina america dagi chenba hidani se chao numinini da soidana bani tomna khali asengmrane sibo kadaino charage ne dudia chasilli phada boy ninge asengmo maksu phadokre numinini gi matung
गुली नते पिजरिबदु मफोल ताना तखाइरबा चेंगदुगा इसिंग अमदी चुहिंगा निंगथीना तोलगा गुली माना सेमलबा अमने गुली से सारदी सोइदना फगनी मी अमेरिकादगी फावबा पुरकपनी हाइबगी वखलोंदुना थाजबा हाइबदुना माइनदु कुदुम चनखिबने होल अमदा प्रिस अमना हाइ नहांगना थाजबा हाइबदुना थमोइदा चप चाना लेरबा मफम खजिक तोइरबसु कल्लबा पृथ्वी से जोइ तोबो ngamgani wari saba loiraduna mai hanakre adubu pris adugi manak tamna angang ama chaglai angang ado polio na makhong na ma soinairaba mahakne sekna chaglakpana mahaki manak yore aduga pris adu da hare father aina chap chana thajaba leiraba soidana angakpa mayam ama tawba ngamgadra punamak oithokadra prithvi se aina joi tawba ngamgadra soidana ngamgani hayo na kari tawningi kari oiningmana matam asida nupa masasina hairakpa hanglakpa wahangdo tabada pris angakpana pik thalam father ayak prithibis da lairiba mioiba haiba kanglup sidagi lamjil chenbada khwaidagi yangna chenma ngamba misak ama oiningi father adu ngayak tomina leram aduga haire nangdi polio naribasidi kamdongno oithokani haujikta sekna lakribadudi hoi adubo ai thajabadi chapchana le will power di aduki batik lairibasidi oithoklaroi sir pristo tomina laiki aduga tamna thoke ladies and gentlemen hairiba thogdo asigi sahi nipagi matung maha khwaidagi yangna chenba ngamba misak oiduna olympic gold medal tara loba ngamkiba mahak toni Carlos makhong yet thangba paralyze oikiba mahak toni masibuni power of willpower power of belief system wakal na yakraba thamoina bu pamkraba mai paklagadabani thamoina bu yaningdraba wakal na bu yadraba adumang mai thiragadabani adu erabadi kamnona nahaki belief system se sangbalakadage belief haibase nahakna nahaki punsida thengnakiba experience dagi nangonda thokiba thogdok amadagi nangna khangliba interpretation amasung nahakna akoibadagi naknaba marup mapangsingdagi thajaba haibadu oiraknaba hotnabada mateng pangliba reference points sing ahum asina nahaki belief system do sengbalakadoribani haibadi reference experience amadi interpretation ahum asina maram oiraga nahaki belief system adu powerful oigadoribani Maramasina asoiba aranba amagidama ningdon pomduna ningamdaba maisak puduna regret leiba punji marelamada hingdaba nate natanta chatli haibagi kaidonungda ningamdaba tawano natanta chatba lambidudani mayamna nahaki natung ilakadoribase chahi khudingi naken tha kayarakta mana yaurudraba pungkang kanglurba ulen nonglei nungsit kaya nanglurba akangba upaldo yening thagi matamda amuk manana pumthan than phajaraba babung marei paraba upalama oiduna mioibada marungi kana phawba piribani nahak naken tha kayar nanglabage nonglei nungsit ulen kayar khangrabage naken tha yaudana upalna phajadabagum nahakso awaba khangba kanba khudong chadaba kayadu yaudana mai pakba oithokdabane kharaga khangkho thajabadu leyo panthung naksilaklabane nahakna uriba lambi du phawbadi adumak chatlo makha taba lambi mafam du yauraga amuk thorakadabane marup sing uriba lambi du phawba chaningdaba tawgano thajabana yomliba mahaktugi warep amanani malemda awonba purakadoribase masana masabu thajadaba mahaktuni akoibagi akibaduna masagi wareptu hongkigadoribase kana matana thajaba thamdraba makoidunani angakbana thalaba prithvi ohelamliba mai thiba natraga mai pakpa nahaki wakal amadi thajabaduna lepane nahakna mai thire yazaraba adum mai thire nahakna mafam sida ayhak mai thiba yadri ai makha tana honakigani ai mai pakani haibagi thajabaduna yomlaba soidana mai pakani nahakna nasa se mai thire haibasida yazadraba malim sigi akanba lishingna nahakbu mai thiba piba oithoktabane mai paknabagidamak yamna khangbadu nate maru oiribade mayamdagi tonganba khajikta ngawba mathau tai chingjaogum mangda leriba khudung thibaduna nate nahakbu chingthagadoribase manunggi asonbaduna ni maithigadoribase 0 dagi 1 dagi 100 0 dagi 1 lakpase si fawdani matang swaisidani mipum khudingmangna kelhoribase masidang khanglaga nahakna leptana hotnaduna 1 hek yoba ngamkraba nahak 100 yaukiba kaidongnungda khangoro nahakbu hundoklambagidamak kaidongnungda ningamdaba tawgana asomna nahakna kanna hotnaraba matung kariguma khara tawgadabane nangbu hundoklamlibasing thadoklamlibasingna ningamdaba lehengadabane afaba migi wari tabagi wakhalundu nate afabadu nangna oigadabani haibane ninglibaduna achumbane pandamduni ugadabadi nang khaktani lepkadoribase munna khallu munna yengo mayagi ipakta tawganu mitrangi kaithilda ngawganu makoina nangi asonbaduni thajabaduna nahaki thongnani leptabaduna panthongduni nangi lamjelni lamjeloidi nang khak oigadabani